खरदी हौजिनखी एग्जाम सो हाइदोकले महिदा थोइना नोपतब सात्र ngakतनी असोय अंगाम यावदना माइ पाकनरई याइसुदी मखा तमथब पामना यूनिवर्सिटी अमदा मिंग चनख्रे मतारोय चानजबिदी थबक तौनबगीदमक एग्जाम थागदबगी सेम साबा हौख्रे महैगी लंबीदी तोंगानख्रे अदुबु मरुफ अनीगी थमोयगी मरीदी ngasisu china pulli नाकन अमरोमदना मरल मथुमदा लंबा पाबीनबा लैत्रबा इमुंगसिंगी मचा ngakतनी अवाटपा करिसु लैते सेंचुरी चामरक यौरफाउ लोइबा नायररोइदबा मरलनी हाइना प्रमाण तौनरिबनी लाइरिकी अमदी थबकी लमदा कया थोइदोकते लोइंगम बोबोय राजबीर ममिंग लेरबा होटल सिंग अमदी कंपनी सिंग माइ पाकलबा अचौबा बिजनेस कयागी मपुगी मचा मसु ngakतनी बिजनेस की इमुंग ngakतो ओइबना मखा ताबा ओइना बिजनेस की लमदा हिना चौखटनबा लंबीदा चंख्रे अदुबो पार्थादे अवाटपा लैत्रे हाइरसु लाइरिक माबुदी मिराइबा ngamdabana लंदन की यूनिवर्सिटी अमदा मखा तमथनबा चटपदा ताख्रे लामना चटपदी पामखिदबनी अदुबो मपागी अकनबा याथंगना ममिंग लेरबा यूनिवर्सिटी सिदा तंबा ताखिबनी लापना लेनरे हाइबगी मरुक मरीगी मरक्ता लापथोकनबा ओदे मखोइनी हेक संगबगा पार्थागी मनांग चतुना उनरुई लाकपा हेनबनबना पार्थादी साउबु सौनिंगलबनी मयाम सिगी मरक्ता माना मिकुप खुदिंग निंगसिंगलिबसे तामना लेहौरबी थवाई ओइबी महाक्तुबुनी लापना लेबगी मिपाइबना मिकुप कांगदा फोन तौरकनी हाइना मतम सिमक्तबो तौरी अनिरक अहुमलक तौबदा पाइरक्ट्रे खंगलपाव हंजिन तौरी कोना थंगददी फोन दसु पाइरकले हेलो आई सोमना थब मीना हाइरदु तादे माइ थोपा मेक्ता लाक्थरई कराई चलुगे साइदे फोन अदु याम तौबदु पाइदना कनागे रांग तौरुगेना इस नंगदा ngambibो wari to ina sanaba fangdrena isau langjabada thapla nusibe heli tawbe isaido tahallaga themaga mine yaro ngasidi yaro nangna phone hek paidabada ai wakhal jajat khalle haise khangdabra mabu kedora jano mabu musangam dra jala kedo yaro jano khanbada ai yawai se nang khangi natro amu chap lepkhre yaisu tapna ngangba loirabo itap tappa khonjel du taramada ngahaki saudo mathanda fathazari तबलबना अमु हाइरई कदोरुगे नंगबो फोन हंजिन तौबदा पाइदबदुदा पाखलुरेदे आई कैसु तौदी अगांगसिंग सो कॉलेज चटखी इमा सो होटल थोकी फिरोल अमोट पखर सुरबनी फोन से फमुंगदा थमलंबदे ताहुदबा फारे मतुंगददी फोन नसागा दुम लोइनो नंगना फोन तोइना पाइरक्तबसे आई लेफोम खंगद्रे अहिना तौरिसे चुम्मीरा लालेरा इपान हाइबे इल्लुबसे ख्वाइदगी असोइबो ओइरे याइसु नोकलगा इस माना मबुक सिंगजद्रगा मथंदा पखन खनजिलगा मथा पंगसा साजरगा हो इबुंगो आई कैसु तौजदे नंगने आइने आम खिजरीसे अदवाइगी समगांगबी कुचु ngorok ngobi mayam do ubadane namit ka thakat khidana yumdaga halaoidra khallibani wakhalse nachinnarai kengada wai ngangrobune nana layuro नंग नतब नुपी अमता थमोइगी मिटसिना हन्ना येंबिबो नते अदुगुंबा थाजनदबदो लैरकनी खंगबैनी अइना हाना लुहोंग थोगा लाइरिकसे नेना ताना कोने इंगना तमगेना हाइसे याम थाजदबगसु ताहल्ले तैसे अइदि थाजबदुना पुनत्रो लापना लैनेरसु हराव लैथोपा ngamiसिनी नंगी वानी नंगदिने अइ थाजबा ngamdabado फोन हेक पाइहौद्रगना कनागा कदाई चलिए करी तौरी नंगिना तौदुना आइबु थाजबीद्रबा असमना वाखल हे खलल्ले वाइ क्रसि हाइरगा तुमिन लेख्रे मिपाइ चाउबा मागी मचना नुंसिबी मागी नुंगाइतनबा मरम ओइरब्रा खल्लुबदा नुंगाइजदे अदुबो पुकनिंगी अकीबदो मयेक सिंगदोकनबा होटनरई नंगबु कैदौबे थाजरोइदोइनो नंगबु थाजबगी हाइरदे इसादगी सुहेना अइना नंगबु थाजै अदुबु याय करिगिनो खंगदे अइगी थमोइसिना मदम खुदिंगमक्ता नंगने इफमदगी लाउथोकिगदबगुम फावे नंगी खोजेल तारिखे नंगी शक्तम उरिखे अइ पुनमक कावबगुम तौई अदुबु नंग उरक्त्रबदा नंगी खोजेल तारक्त्रबदा अइ हाइफम खंगदबा वाखलसिना अइबु तत्तना अवाबा पीबगुम तौई नंगबु फाजिन पुनसिनगे हाइबगे अपामबदी लेते
ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯅꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯅ ꯅꯐꯝꯗ ꯈꯝꯕꯜ ꯆꯥꯎꯗꯨꯅ ꯊꯥꯖꯗꯕꯒꯤ ꯃꯃꯤꯁꯨ ꯊꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯅꯪ ꯇꯥꯏꯕꯪꯗ ꯄꯨꯔꯛꯀꯦ ꯈꯟꯒꯅꯨ꯫ ꯂꯥꯞꯅ ꯂꯩꯅꯕ ꯊꯃꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯤꯡꯅꯕ, ꯃꯤꯄꯥꯏꯕ ꯄꯨꯝꯕ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯁꯣꯟꯊꯔꯛꯂꯕꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ? ꯃꯤ ꯑꯣꯏꯁꯅꯨ, ꯂꯥꯏ ꯑꯣꯏꯁꯅꯨ, ꯑꯩꯕꯨ ꯅꯊꯥꯗꯒꯤ ꯁꯦꯠꯄ ꯉꯝꯒꯗꯕ ꯀꯅꯥꯅꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯗ ꯂꯥꯏꯃꯛ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ꯫ ꯄꯦꯟꯖꯔꯦ ꯊꯃꯣꯏꯁꯨ ꯇꯥꯔꯤ ꯃꯈꯩꯗꯤ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡꯗꯣ ꯅꯣꯡꯂꯩ ꯄꯨꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯣꯡꯗꯣꯛꯄꯤꯈꯤꯗꯨꯅ ꯏꯍꯥꯡ ꯍꯥꯡꯍꯟꯕꯤꯔꯦ, ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯦ ꯄꯥꯔꯊꯥꯒꯤ ꯊꯃꯣꯏ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯅꯤ꯫ ꯃꯥꯡꯗꯅ ꯀꯅꯥ ꯂꯩꯔꯤꯕ, ꯇꯨꯡꯗꯅ ꯀꯅꯥ ꯂꯩꯍꯧꯕ, ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯇꯝ ꯀꯧꯕꯤ ꯃꯥꯒꯤ ꯏꯔꯩꯗ ꯊꯋꯥꯏ ꯀꯌꯥꯒꯤ ꯋꯥꯔꯤꯁꯨ ꯄꯨꯊꯗꯨꯅ ꯆꯠꯂꯤ꯫ ꯅꯥꯏꯇꯣꯝ ꯄꯥꯏꯔꯝꯕ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯄꯥꯡ ꯊꯦꯡꯅꯗꯨꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯤ꯫ ꯆꯥꯛꯇꯥꯃꯤꯟꯅꯔꯨꯕ ꯀꯌꯥꯅ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯈꯤꯕ ꯍꯧꯅꯁꯥꯅꯤ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯏꯅꯧ ꯇꯅꯧꯔꯤ ꯕꯁꯟꯇ ꯍꯥꯏꯗꯣ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯁꯦꯡꯂꯤꯕ, ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯃꯥꯡꯂꯤꯕ ꯈꯪꯗꯦ ꯎꯗꯦ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯥꯏꯈꯨꯝ ꯑꯗꯨꯅ ꯎꯞꯁꯤꯟꯈ꯭ꯔꯕꯗ꯫ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯅꯧꯖꯔꯤꯕꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯕꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯅꯥꯎ꯫ ꯄꯤꯇꯔꯁꯨ ꯅꯥꯎꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯜꯂꯒ ꯁꯦꯟꯅꯕꯤꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯛꯁꯤꯟꯅꯈꯤꯕ ꯊꯃꯣꯏ ꯑꯅꯤꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯅꯧꯖꯔꯤꯕꯤ ꯅꯥꯎꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯕꯁꯨ꯫ ꯌꯨꯝꯗꯒꯤ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯆꯪꯂꯝꯗꯅ ꯄꯤꯇꯔꯒ ꯀꯣꯏꯕ ꯂꯥꯛꯂꯤ꯫ ꯅꯥꯎ ꯑꯗꯨꯛ ꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯤ ꯅꯠꯇꯕꯅ ꯍꯥꯏꯐꯦꯠꯁꯨ ꯄꯥꯈꯠꯆꯩ꯫ ꯗꯗꯥ, ꯀꯥꯏꯗꯅꯣ ꯊꯧꯔꯛꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯆꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯈꯪꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯅꯆꯦꯕꯨꯗꯣ ꯌꯥꯝ ꯀꯤꯔꯗꯤ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯔꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯇꯨꯃꯤꯟꯅ ꯇꯣꯡꯉꯨ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯊꯤꯟꯒꯦꯕ꯫ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯇꯧꯕꯅꯤ꯫ ꯆꯥꯔꯒꯗ ꯂꯩꯔꯁꯤꯕꯨ? ꯑꯗꯨꯝ ꯆꯥꯔꯁꯨꯅꯦ, ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ꯫ ꯗꯗꯥ, ꯅꯪꯁꯦ ꯑꯍꯥꯟꯕꯗꯒꯗꯤ ꯌꯥꯝ ꯏꯪ ꯇꯞꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯀꯨꯏꯔꯒ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨꯗꯤ ꯏꯇꯨ ꯑꯣꯏꯔꯛꯄꯒꯤ ꯇꯧꯖꯕꯅꯤ ꯀꯩꯅꯣ? ꯑꯩꯕꯨ ꯅꯉꯣꯟꯗ ꯍꯦꯟꯖꯤꯟꯗꯅ ꯀꯅꯥꯗ ꯍꯦꯟꯖꯤꯜꯂꯨꯆꯣ ꯍꯥꯏꯅꯣ? ꯌꯥꯝ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯦꯕꯨ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯍꯩꯔꯤꯔꯥ ꯈꯪꯗꯦꯗ꯫ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯊꯣꯛ ꯆꯦꯟꯅꯤꯀꯣ ꯉꯁꯤ꯫ ꯅꯥꯎ ꯄꯥꯈꯠꯅ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯀꯗꯥꯏꯗ ꯆꯦꯟꯕꯅꯣ? ꯍꯧꯖꯤꯛꯀ ꯆꯦꯜꯂꯗꯤ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯅꯅꯦ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯃꯆꯦꯠ ꯂꯦꯟꯒꯦ ꯍꯥꯏꯕꯤꯔꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯆꯦ ꯌꯥꯏꯗꯣ ꯍꯥꯟꯅ ꯆꯦꯜꯍꯟꯈ꯭ꯔꯁꯤꯗꯅ꯫ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ? ꯃꯥꯏ ꯅꯨꯄꯥꯗꯅꯤ ꯀꯩꯅꯣ꯫ ꯅꯣꯏ ꯆꯦ ꯌꯥꯏꯗꯣ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯄꯥꯕꯨꯗꯤ ꯀꯣꯏꯌꯦ, ꯑꯗꯨꯗ ꯁꯨꯝ ꯆꯦꯜꯍꯟꯈ꯭ꯔꯁꯦ ꯍꯥꯏꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯎꯔꯨꯔꯦ꯫ ꯄꯤꯇꯔ ꯈꯪꯅꯤꯡꯅ ꯅꯣꯏ ꯆꯦ ꯌꯥꯏꯒꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯅꯪꯒ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯋꯦ, ꯐꯖꯅꯗꯤ ꯈꯪꯗꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ꯫ ꯏꯇꯩꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯖꯥꯠꯅꯤꯉꯣ꯫ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯗꯒꯁꯦ ꯂꯨꯅ ꯈꯨꯇꯧ ꯑꯃ꯫ ꯍꯥꯟꯅ ꯅꯨꯄꯥꯗꯧꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯣ ꯏꯇꯩ ꯊꯦꯡꯅꯕꯗꯩ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯣꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯁꯦ ꯆꯦ ꯌꯥꯏꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤꯅꯤ꯫ ꯍꯥꯟꯅꯗꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯅ ꯍꯦꯟꯈ꯭ꯔꯦ꯫ ꯏꯆꯦ ꯆꯠꯈꯤꯕꯗꯩꯔ ꯏꯇꯩ ꯊꯦꯡꯅꯕꯗꯩꯔ ꯈꯪꯗꯦ꯫ ꯀꯂꯛꯁꯩꯗ ꯀꯂꯛꯆꯦ ꯀꯥꯏꯅ ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯗꯧꯅ꯫ ꯅꯪꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯅꯣꯅꯦ? ꯑꯁꯨꯛ ꯐꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯥꯎ ꯈꯔꯗꯤ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩ꯫ ꯁꯣꯝꯗꯅ ꯃꯆꯥ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩꯕꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯔꯦ꯫
ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯊꯥ ꯁꯥꯔꯕ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯅ "ꯁꯅꯥ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ? ꯏꯆꯥꯗꯨ ꯃꯍꯩ ꯇꯝꯕ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒ ꯂꯥꯞꯅꯈꯤꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯎꯡꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯤꯅꯣ ꯁꯦ ꯃꯥꯏ ꯇꯥꯟꯅꯗꯅ ꯍꯔꯥꯎ ꯂꯩꯌꯨꯅꯦ ꯅꯪꯕꯨ." ꯁꯅꯥ ꯁꯥꯎꯔꯪꯅꯅ "ꯍꯦꯛ ꯇꯧꯕꯒ ꯃꯤꯌꯥꯝ ꯃꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯣꯛꯍꯜꯂꯝꯕ ꯌꯥꯏ. ꯑꯩꯗꯤ ꯏꯆꯥ ꯈꯛꯇꯅꯤ. ꯏꯆꯥ ꯎꯔꯒ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯖꯕꯅꯤ. ꯏꯆꯥ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗꯦ. ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈꯤꯒꯦ. ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯀꯛꯎ. ꯑꯩ ꯏꯆꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ." "ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯃꯃꯥ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯤꯡꯉꯥꯏꯗꯣ ꯇꯧꯅꯨꯅꯦ. ꯀꯩꯁꯨ ꯈꯟꯗꯅ ꯍꯔꯥꯎ ꯆꯠꯈꯤꯕ ꯏꯆꯥꯗꯣ ꯅꯪꯒꯤ ꯅꯇꯧꯁꯦ ꯈꯪꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯟꯗꯤꯌꯥꯒꯤ ꯃꯍꯩ ꯈꯨꯇꯝꯒ ꯃꯤꯒꯤ ꯂꯝꯒꯤ ꯃꯍꯩ ꯈꯨꯇꯝꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯆꯍꯤ ꯑꯃꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ. ꯆꯍꯤ ꯑꯃꯕꯨ ꯃꯇꯝ ꯂꯧ. ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯄꯥꯔꯤꯉꯩ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ. ꯃꯤꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯔꯛ ꯇꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯃꯅꯤ. ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯃꯤ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ. ꯑꯩꯁꯨ ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯃꯥꯒꯤꯗꯃꯛꯅꯤ, ꯏꯆꯥꯒꯤꯗꯃꯛꯅꯤꯅꯦ. ꯑꯩꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯄꯥ ꯑꯃꯒꯨꯝ ꯎꯔꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ, ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯒ ꯃꯤꯔꯛ ꯇꯤꯟꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯍꯦꯛꯇ ꯂꯦꯞꯀꯗꯕ ꯅꯠꯇꯦ. ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯃꯁꯛꯇꯤ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ. ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥꯅꯤ. ꯇꯥꯡꯅ ꯐꯪꯖꯕ ꯃꯅꯤꯅꯤ. ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯔꯒ ꯑꯩꯅ ꯍꯔꯥꯎꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ. ꯏꯆꯥ ꯂꯩꯇꯕ ꯌꯨꯝꯁꯦ ꯑꯩ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ." ꯉꯥꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯞꯂꯤ ꯃꯥꯒꯤ ꯃꯅꯥꯛ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ 4ꯔꯛ ꯆꯠꯂꯕ ꯇꯨꯡ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯛꯏ꯫ "ꯏꯄꯥꯒꯤ ꯊꯣꯏꯕ." "ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ?" "ꯅꯃꯥꯁꯤ ꯉꯥꯡꯅꯕ ꯋꯥꯔꯦꯅꯦꯍꯦ. ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯦ ꯇꯤꯀꯦꯠ ꯀꯛꯑꯣꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯅꯦ ꯏꯄꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ." ꯄꯥꯔꯊꯥ ꯅꯣꯛꯂꯒ "ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯊꯤꯟꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯅꯠꯇ꯭ꯔꯒ ꯑꯩ ꯊꯣꯛꯂꯛꯑꯣꯔ ꯄꯥꯕꯨꯡ?" ꯌꯥꯏꯁ꯭ꯀꯨꯜ ꯇꯍꯥ "ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯇꯝꯂꯤꯕ ꯅꯍꯩꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯃꯨ. ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ. ꯅꯃꯥꯒꯤ ꯋꯥꯗꯤ ꯇꯞꯅ ꯊꯦꯝꯂꯒ ꯑꯗꯨꯝ ꯐꯖꯈꯤꯅꯤ. ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯨ ꯅꯪꯁꯨ ꯁꯨꯝ ꯈꯪꯍꯟꯕꯒꯤ ꯋꯥꯅꯤ. ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯏꯆꯥ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ. ꯌꯥꯏꯁ꯭ꯀꯨꯜ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ. ꯃꯍꯩꯕꯨ ꯍꯦꯟꯕ ꯂꯩꯕ ꯅꯠꯇꯦꯅꯦ. ꯏꯍꯩ ꯃꯇꯤꯛ ꯆꯥꯅ ꯇꯝꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ." "ꯄꯥꯕꯨꯡ." "ꯉꯥꯏꯈꯣ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯝꯗꯧꯔꯤ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯗꯅ?" "ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ. ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯑꯪꯀꯜ ꯖꯣꯁꯦꯐꯅ ꯐꯖꯅ ꯂꯣꯏꯅꯕꯤ. ꯈꯪꯗꯕ ꯀꯔꯤ ꯂꯩ ꯍꯪꯕꯤꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ." "ꯐꯔꯦ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ. ꯏꯄꯥ ꯅꯪꯒꯤ ꯄꯩꯁꯥ ꯈꯔ ꯍꯥꯞꯂꯛꯀꯦ. ꯀꯣꯏꯊꯣꯛꯎ ꯂꯥꯡꯊꯣꯛꯎ ꯏꯆꯥꯁꯤꯗꯤ. ꯑꯗꯨꯕꯨ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗꯗꯤ ꯈꯛ ꯆꯠꯂꯣꯏꯗꯕꯅꯤ. ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ. ꯅꯊꯧꯗꯨ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯐꯔꯦ ꯏꯄꯥꯁꯨ ꯃꯤꯇꯤꯡ ꯆꯠꯀꯗꯕꯅꯤ. ꯄꯣꯊꯥꯖꯔꯣ. ꯏꯃꯥꯗꯨ ꯊꯦꯝꯖꯤꯟꯕꯤꯌꯨ." "ꯍꯣꯏꯅꯦ, ꯅꯃꯥꯒꯤꯗꯤ ꯋꯥꯔꯨꯅꯨ." ꯐꯔꯦ ꯊꯝꯂꯒꯦꯀꯣ." ꯊꯕꯛ ꯆꯤꯟꯕ ꯃꯄꯥꯅꯤ. ꯃꯆꯥꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯐꯥꯎ ꯐꯪꯖꯗꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤꯒ ꯔꯥꯖꯕꯤꯔꯒꯗꯨ ꯂꯥꯎꯅꯔꯤ꯫ "ꯊꯕꯛ ꯆꯠꯂꯤꯅꯤ, ꯆꯦꯛ ꯁꯨꯕ ꯆꯠꯂꯤꯅꯤ ꯍꯥꯏꯔꯒ ꯀꯣꯠꯁꯨ ꯇꯧꯔꯒ ꯍꯦꯛꯇ ꯆꯠꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯅꯨꯄꯤ ꯃꯁꯥ ꯅꯥꯟꯕꯤꯅꯒ ꯅꯇꯨꯡꯗꯒ ꯀꯣꯏꯅ ꯏꯟꯅꯔꯗꯅ ꯅꯪ ꯇꯧꯏꯗꯣ ꯃꯤꯅ ꯈꯪꯉꯒ ꯅꯪꯕꯨ ꯀꯩꯅꯦꯅ ꯍꯥꯏꯕꯤꯗꯣꯏꯅꯣꯕ?" ꯔꯥꯖꯕꯤꯔꯅ "ꯑꯁ ꯇꯣꯝꯕꯤ, ꯅꯪ ꯁꯤꯗꯤꯕ ꯑꯩꯈꯣই ꯊꯕꯛ ꯃꯄꯨꯗꯨꯅ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯅꯤ. ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯕꯤꯅꯕ ꯂꯩꯇꯕꯒꯤ ꯑꯩꯅ ꯇꯧꯕꯤꯕꯅꯤ. ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯀꯥꯏ, ꯌꯥꯝ ꯀꯥꯏ. ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯇꯧꯏꯗꯣ ꯑꯩ ꯎꯔꯝꯃꯣꯏꯗꯣꯏ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯣ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯅꯦ. ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔ ꯈꯪꯉꯤꯅꯦꯕ. ꯅꯠꯇꯦ, ꯅꯪꯅ ꯃꯤꯒꯤ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯁꯥꯔꯒ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯅꯪꯉꯣꯟꯗ ꯀꯦꯜꯂꯤꯗꯣ ꯅꯪꯗꯤ ꯀꯩꯝ ꯈꯪꯖꯔꯝꯃꯣꯏꯅꯦ. ꯅꯠꯇ꯭ꯔꯒ ꯈꯪꯖꯤꯟꯅꯗ꯭ꯔꯤꯔꯣ? ꯇꯧꯅꯨꯀꯣ, ꯑꯩꯗꯤ ꯇꯧꯅு ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯗ꯭ꯔꯦ. ꯂꯥꯏꯔꯔꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯕꯩ. ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯒ ꯃꯤꯒꯤ ꯃꯃꯤꯠ ꯊꯛꯍꯟꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯁꯤꯅꯤ." ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯔꯥꯖꯕꯤꯔ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯃꯥꯅ ꯅꯣꯛꯄ ꯇꯥꯔꯒ ꯅꯨꯄꯤꯗꯨꯗꯤ ꯍꯤꯡ ꯀꯥꯔꯦ꯫
ꯃꯤꯅ ꯑꯁꯨꯛ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯌꯥ ꯍꯤꯒꯠꯂꯤꯗꯦ ꯑꯩꯁꯤꯕꯨ ꯑꯉꯥꯡꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗꯅ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯒ ꯃꯌꯥꯝ ꯍꯥꯏꯖꯤꯟꯗꯅ ꯉꯥꯎꯍꯜꯂꯒ ꯅꯝꯗꯅ ꯀꯣꯏꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯐꯥꯎꯕ ꯁꯥꯗꯅ ꯐꯣꯟꯒ ꯇꯧꯔꯛꯀꯅꯣ ꯑꯝꯇ ꯑꯩ ꯁꯥꯎ ꯐꯔꯒꯅꯦ ꯍꯥꯏꯔꯛꯀꯦ ꯅꯈꯣꯟꯒ ꯇꯥꯅꯤꯡꯗꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯔꯥꯖꯕꯤꯔꯗꯤ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯏ ꯄꯪꯁꯨ ꯄꯪꯈ꯭ꯔꯦ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯄꯪꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯆꯝꯕꯅꯤ ꯍꯥꯏꯔꯁꯤꯔ ꯈꯪꯗꯦ ꯐꯣꯇꯣꯗ ꯎꯔꯗꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯊꯤꯗꯣꯛꯄꯗ ꯍꯣꯇꯦꯜ ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯤ ꯈꯪꯒꯗꯧꯕꯁꯤꯗ ꯑꯩꯕꯨ ꯑꯆꯧꯕ ꯁꯥꯖꯅꯤꯡꯕ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅꯒ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯍꯣꯏꯗ ꯈꯪꯅꯤꯡꯉꯀꯥꯟꯗ ꯑꯩ ꯈꯪꯖꯔꯅꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯟ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯑꯣꯟꯕ ꯍꯥꯏꯕꯁꯤꯅ ꯄꯨꯡꯍꯣꯟ ꯍꯦꯛ ꯑꯣꯜꯍꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯌꯥꯏꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯃꯨꯡ ꯋꯥꯏ ꯁꯤꯠ ꯁꯦꯡꯂꯒ ꯐꯖꯅ ꯇꯩꯊꯣꯛꯂꯕ ꯇꯨꯡ ꯗꯣꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕ ꯁꯧ ꯂꯥꯡꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯅꯥꯎꯁꯤꯡꯕꯨ ꯆꯩꯔꯕꯁꯨ ꯑꯏꯪꯕ ꯈꯣꯟꯅ ꯆꯩ ꯉꯥꯡꯉꯤ ꯃꯊꯛ ꯊꯣꯡꯕꯒꯤ ꯂꯝꯆꯠ ꯈꯨꯗꯤꯡ ꯃꯈꯥ ꯊꯥꯕꯅ ꯇꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯕꯨ ꯑꯐꯕ ꯑꯣꯏꯅꯕ ꯂꯧꯈꯤꯕ ꯁꯛꯂꯣꯟꯅꯤ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗ ꯊꯕꯥꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯩ ꯃꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯇꯣꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯅꯥꯎꯗꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯦ ꯆꯥꯛꯈꯨꯝꯒ ꯈꯔ ꯂꯥꯞꯅꯕ ꯀꯥ ꯑꯣꯏꯔꯕꯁꯨ ꯅꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯇꯞꯂꯝꯅ ꯇꯥꯔꯤ ꯌꯥꯏꯁꯨꯅ ꯇꯣꯝꯕꯤ ꯅꯥꯎꯅ ꯈꯪꯅꯔꯤ ꯅꯨꯄꯥꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯗ ꯋꯥꯔꯤꯕꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯏ ꯃꯤꯗꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯁꯛꯇꯤ ꯈꯪꯗꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯆꯦ ꯌꯥꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯁꯤꯗꯤ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯂꯝꯕꯤꯁꯤꯗꯗꯤ ꯅꯣꯏꯕꯨ ꯊꯤꯡꯕ ꯊꯝꯅꯤꯡꯗꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯇꯤ ꯅꯤꯌꯝ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ ꯃꯁꯛ ꯈꯪꯅ ꯈꯣꯡꯊꯥꯡꯉꯨ ꯅꯥꯎꯗꯁꯨ ꯅꯪꯅ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯄꯥꯝꯗꯕꯣꯏ ꯅꯤꯡꯗꯅ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯇꯣꯛꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯁꯥꯅꯁꯨ ꯈꯟꯖꯕ ꯎꯕꯁꯤꯗ ꯑꯩ ꯃꯗꯨꯃꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯕꯁꯦ ꯍꯦꯟꯃꯜꯂꯦ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯕꯁꯤꯗꯤ ꯐꯠꯇꯦ ꯃꯈꯣꯏꯅ ꯑꯍꯤꯡ ꯊꯦꯡꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯊꯃꯣꯏꯅꯕꯨ ꯆꯝꯂꯗꯤ ꯂꯣꯏꯅ ꯆꯝꯒꯅꯤ ꯑꯗꯨꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯡꯗꯕ ꯊꯃꯣꯏ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯋꯥꯀꯥꯏ ꯌꯥꯎꯔꯛꯀꯅꯤ ꯋꯥꯀꯥꯏ ꯌꯥꯎꯔꯗꯤ ꯋꯥ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯁꯤꯗ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯈꯔ ꯋꯥꯠꯀꯅꯤ ꯍꯩꯅ ꯁꯤꯡꯅ ꯈꯣꯡꯊꯥꯡꯉꯨ ꯍꯣꯏ ꯆꯦ ꯑꯩ ꯅꯥꯎꯗꯁꯨ ꯍꯥꯏꯒꯦ ꯅꯪ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯣ ꯂꯥꯏꯔꯤꯛ ꯌꯦꯡꯉꯨ ꯍꯥꯏꯔꯒꯅꯦ ꯐꯣꯟ ꯃꯦꯠꯂ ꯂꯩꯔꯝꯒꯅꯨ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯀꯦ ꯌꯥꯅꯤꯌꯦ ꯆꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣꯀꯣ ꯅꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨꯝ ꯏꯊꯟꯗ ꯍꯣꯠꯅꯖꯒꯦ ꯋꯥꯅꯤ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯆꯧ ꯈꯨꯄꯥꯛ ꯆꯥꯒꯦꯔꯣ ꯁꯣꯔꯤ ꯑꯗꯨꯗꯕꯨ ꯇꯥꯖꯒꯦꯅ ꯍꯥꯏꯕꯅꯤ ꯆꯠꯂꯦ ꯍꯦꯟꯖꯥꯡ ꯍꯥꯎꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯁꯨ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯌꯦꯡꯉꯤ ꯏꯟꯖꯥꯡ ꯁꯣꯏꯔꯝꯕꯗꯣ ꯊꯝꯂꯒ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯂꯒ ꯃꯤꯁ ꯀꯣꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯊꯥꯔꯝꯕ ꯃꯦꯁꯦꯖꯇꯨꯁꯨ ꯗꯦꯂꯤꯚꯔ ꯇꯧꯔꯝꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯣ ꯏꯁꯨꯛ ꯁꯨꯛꯊꯈ꯭ꯔꯦ ꯐꯣꯟꯗꯣ ꯂꯥꯝꯂꯒ ꯄꯥꯔꯊꯥꯗ ꯀꯣꯜ ꯇꯧꯏ ꯉꯁꯥꯏ ꯃꯈꯩꯅ ꯀꯣꯜꯗꯣ ꯄꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ ꯃꯇꯧꯗꯨꯗ ꯌꯥꯏꯁꯨꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯅꯣꯡꯃꯇ ꯐꯣꯟ ꯑꯣꯐ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯅ ꯐꯣꯟ ꯇꯧꯕꯗ ꯔꯤꯡ 2 ꯐꯥꯎ ꯆꯠꯄ ꯅꯪꯗꯕꯅꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯋꯥꯈꯜ ꯈꯟꯅ ꯌꯦꯟꯁꯥꯡ ꯁꯣꯏꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯌꯥꯏꯁꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯉꯔꯥꯡꯗꯒꯤ ꯄꯥꯔꯊꯥꯒꯤ ꯐꯣꯟ ꯑꯣꯐ ꯍꯥꯡꯉꯛꯇ꯭ꯔꯤꯕꯅꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯂꯩꯇꯥꯗ꯭ꯔꯦ ꯂꯣꯏꯉꯝꯍꯣꯏꯗ ꯇꯧꯒꯗꯕꯁꯨ ꯏꯀꯥꯏꯖꯗꯨꯅ ꯇꯣꯛꯂꯦ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯑꯃꯐꯥꯎ ꯐꯖꯅ ꯌꯥꯎꯔꯝꯗꯅ ꯄ꯭ꯔꯕꯞ ꯊꯣꯔꯛꯏ ꯇꯦꯛꯂꯤ ꯊꯧꯖꯕ ꯕꯦꯁꯄꯥꯗꯨꯁꯨ ꯌꯥꯗꯕꯅ ꯋꯥꯛꯁꯣꯞꯇ ꯁꯦꯝꯈꯤꯕꯒꯤ ꯂꯩꯈꯤꯕꯅ ꯂꯥꯏꯟꯗ ꯂꯥꯛꯄꯅꯤ
यूनिवर्सिटी की गेट लेपलगा ऑटो गाइदुना लेरी तसेंगना ngasidi masado hainingdre पाठादो कैदौरमगदबनो खल्लुबदा पाखली अमरोमदा अमु खल्लुबदा माबो मिराइरब्रा खल्लई मसादो तौफम खंगजदे तांजादुदा मान लेपलेबदोगी हेक ममांगदा गाड़ी अमा सत खामजिलई मासु कनानो हाइदुना गाड़ी थौरिबा नुपादुदा याम थोना येंगनबो होतनरई मान हेक येंगलकपगा मपा चानना गाड़ीगी मिंगसेलदो चिंथरई मिसक तो उबदा याइसु हाइपेट ngakchanana yenglaga lei gari dagi nupa do nokfet tawna nungai ko